ꯂꯧꯒꯤ ꯈ꯭ꯋꯥꯡꯗ ꯄꯨꯡꯕꯨꯝ ꯌꯩꯔꯤꯕꯤ ꯅꯤꯡꯉꯣꯜꯒꯤ ꯐꯖꯔ ꯁꯝꯂꯥꯡꯅꯤ ꯂꯛꯅꯔꯤꯕ ꯇꯠꯇꯅ ꯂꯩꯔꯥꯡ ꯌꯦꯡꯗꯨꯅ ꯆꯦꯅꯦꯜꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯦ ꯃꯌꯥꯝ ꯀꯣꯏꯕ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯦ ꯃꯌꯥꯝ ꯌꯨꯝꯗꯒꯤꯗꯤ ꯅꯝꯖꯔꯛꯇ꯭ꯔꯦ ꯂꯝꯕꯤꯗ ꯊꯣꯛꯄꯗ ꯁꯨꯃꯥꯏꯅ ꯅꯝꯃꯦ ꯂꯝꯕꯤ ꯆꯠꯄꯁꯦ ꯉꯁꯤꯗꯤ ꯒꯥꯔꯤꯁꯦ ꯈꯔ ꯀꯣꯝꯃꯦ ꯂꯝꯕꯤ ꯃꯇꯥꯏꯗꯒ ꯄꯣꯠ ꯆꯩ ꯂꯥꯏꯒꯤ ꯈꯔ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯌꯧꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯗꯁꯨ ꯍꯋꯥꯏ ꯃꯌꯥꯝ ꯊꯥꯏꯌꯦ ꯍꯋꯥꯏ ꯐꯥꯝ ꯉꯥꯛꯇꯅꯤ ꯃꯤꯊꯤ ꯃꯅꯥꯒꯨꯝꯕ ꯀꯣꯕꯤꯒꯨꯝꯕ ꯐꯥꯝ ꯌꯥꯝ ꯇꯧꯋꯦ ꯂꯧ ꯀꯥ ꯍꯦꯟꯅ ꯎꯗꯦ ꯐꯧ ꯊꯥꯗꯦꯕ ꯐꯥꯝ ꯉꯥꯛꯇꯅꯤ ꯁꯤꯗꯁꯨ ꯑꯪꯒꯨꯔ ꯐꯥꯝ ꯉꯥꯛꯇꯅꯤ ꯑꯪꯒꯨꯔ ꯍꯌꯦꯡ ꯄꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯃꯌꯥꯝ ꯌꯧꯔꯦ ꯑꯃꯨꯛ ꯐꯖꯗ꯭ꯔꯥ ꯆꯤꯡ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯁꯦꯡꯕ ꯐꯪꯉꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯦ ꯏꯪ ꯏꯪꯒ ꯂꯥꯎꯔꯒ ꯁꯤ ꯇꯋꯥꯔ ꯑꯋꯥꯡꯕ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯃꯩ ꯁꯨꯡꯕꯒꯤꯅꯦ ꯍꯥꯏꯕ ꯃꯈꯣꯟꯒꯗꯣ ꯈꯨꯍꯧ ꯑꯃꯅꯤ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯋꯤꯟꯃꯤꯟ ꯍꯥꯏꯌꯦꯕ ꯇꯋꯥꯔ ꯌꯦꯡꯉꯣ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯃꯩ ꯁꯨꯡꯉꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯌꯧꯔ ꯃꯇꯨꯡꯗ ꯉꯥꯛꯇꯪ ꯂꯩꯔꯦ ꯃꯌꯥꯝ ꯏꯅꯥꯎꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯏꯅꯥꯎꯅꯨꯄꯤꯅꯦ ꯃꯆꯥꯅꯨꯄꯥ ꯇꯨꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅꯤꯁꯤꯅ ꯃꯁꯥ ꯈꯨꯐ ꯑꯃꯅꯤ ꯅꯨꯡꯁꯤꯕꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯌꯥꯝ ꯃꯁꯛ ꯐꯖꯩ ꯐꯣꯇꯣ ꯅꯝꯖꯩꯗ ꯁꯝꯁꯦ ꯐꯥꯔꯦ ꯁꯦꯝꯃꯤꯅꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯦꯕ ꯂꯝꯍꯥꯡꯁꯤꯗ ꯅꯨꯡꯁꯤꯠꯀꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯔꯦ ꯎꯈꯣꯡꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯉꯦ ꯐꯝꯃꯦ ꯉꯥꯛꯇꯪ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯆꯥꯊꯣꯛꯑꯦ ꯑꯩ ꯅꯨꯄꯥꯅ ꯚꯤꯗꯤꯑꯣ ꯇꯨꯃꯤꯟꯅ ꯅꯝꯃꯤꯅꯤ ꯏꯅꯥꯎ ꯅꯨꯄꯥꯁꯤꯗ ꯑꯗꯨꯏꯅꯦ ꯃꯥꯅ ꯆꯦꯞꯊꯣꯛꯑꯒ ꯂꯩꯔꯤꯁꯤ ꯅꯣꯛꯏꯅꯤ ꯏꯅꯥꯎ ꯅꯨꯄꯤꯁꯨ ꯐꯣꯇꯣ ꯅꯝꯃꯤꯟꯅꯁꯦꯗ ꯂꯣꯏꯁꯤꯜꯂꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯊꯣꯏꯕꯤꯁꯤꯅ ꯃꯥꯏꯁꯦ ꯗ꯭ꯔꯦꯁꯄꯨ ꯄ꯭ꯔꯥꯏꯗꯅꯤ ꯉꯥꯏꯗꯧꯔꯤꯅꯦ ꯃꯃꯥꯗ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯅꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯉꯥꯛꯇꯪ ꯐꯣꯇꯣ ꯅꯝꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯒꯦ ꯃꯌꯥꯝ ꯃꯐꯝꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ